Wangjing Women and Girls Society Manipur lingkhatkhibagi humputare suba mapok kumon thouram ngasi society asigi central hall da achamba thouram amaga loinana pangthokhre thouram aduda society asibu hawdokpada achoba thodang lorumba laikitraba laisram suba kumar gi photo da su laikatuna ikai kono basu utki thouram aduda society asigi board members sing yauna ahal laman kayana mithunglen sing oina saru yaki society asigi staff sing yauna members sing makoina pangthokhiba tabak thouram sing adugidama khudol pot piduna pungin thawatpaga loinana makoina lawriba thodang kayabusu singthaki thouramga mari lenana secretary society asigi secretary laisram premanandana haikibada society asina manipur gi block taruk yauna manipur gi wangmada assam da block taramapal amati west bengal da block taruk hangdoktuna nupi singi damak tongan tongan ba thabak thouram sing tawri haiki thouramga mari lenana dr m narana society asina lawriba thodang singbu thagatpa phongdokhe Samasung Bengal area Kardasu, WWAGS activity Sandokam Yamuai Pauni, Hena Tabuto Nambo Isanu, Koisu Matangzana, Quick Mayama, support over Yokat Pasanstanama, when Jerry was over the Lai, say, welcome Mendes Tangre, Matangzana, a total function Karto, we took any, Matosi. Activity kaya sige manunda ay koy activity si ni na masak hang gusto ko rin kadori na